Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau news tagi lakhucharake lamdam asida sankhai thumkhai gi chang hengalakliba asibu laksinaba Home Department gi makhada 24/7 anti extortion cell hangdokre toll free number 180020333326 Funal Maring Village Authority gi notice matagi lakhucharake notice asina maram oiraga ngasi tang 16 January 2025 nomaijing numitagi hauraga viewpoint yengba visitor lakpa thingzare maramdi khuna sedagi nupi angang student amasung lambi thong kayadagi mipaiba amasung khudong chadaba leibadagini Kangpopi district tagi police na Khutlai Fagatkhre Kangpopi district ki Kaithel Manbi police station gi manung chana laiba Nepali basti amadi Baitum Khulen Khoken Village road ta security ka punba combine team amana thi bahumba gi thabak chathabada Khutlai Paiba singna losen duna thamlamba oigani chingnaba magazine yaba 5.56 mm heckler amadi cos G3 rifle ama 303 sniper modify ama magazine yaba 22 pistol ama single barrel rifle ama improvised mortar ani kapa yariba 303 maru manga Chinese hand grenade amaga loinana Baofeng Motorola handset ama fagatpa ngamkhre hairi 2008 Mumbai terror attack ta chenaba mioi ama oiriba Tahawur Rana US lengang na mafam adu da faduna lerkiba adu leibak adugi Supreme Court na India da tharaklaga extradition tawba yakre Kanglaipa punma kholawge update tagi lakhucharake Ccpur Da ngarang Kukigi yum amasu ahingda Meina Tumna Chakhibagi Manipuri sana lalonba amana Kolkata da laktuna sana laina bhonnaringai da mi ahumna mahakna leiriba hotel aduda custom gi official sing saraga rate chathadna lupa lakh 30 ga mangam bikre matungda thodo aduda chenaba mi ahum lupa lakh 10 ga humdoi ga loinana police na fakale hairi police na phongdorokpa matungina Manipuri sana lalonba nupa amana haukiba chayola Kolkata da laktuna market rate gi sana mamal hanthana laina bagidamag mi khara pau phongnaraba matungda laki Magna Kolkata gi Baligat chalaiba hotel amada laiduna sana lalonba kharaga unabagidamag same saki adumoina magna laiba hotel aduda mi ahumna saba team ama custom gi official saduna changlalaga thiba humbagi thabak chathaki makoina claim tawbagi matungina mafam asida aina yadaba mawongda sana lalonbagi thabak chathagadaure haibagi pau phangi maram aduna mafam asida red tawbani haibaga loinana nupa aduga loinana mahangna purakpa lupa lakh 30 ga manga adu puduna chathibani hairi missing aduna hariba nupa adu airport da thamlamlaga Kolkata dagi yamna thuna chathigadabani haina khangalamlaga senfam adu puduna chathibani matungda nupa aduna mahaki marupsing kauduna Balingas police station da complaint ama tawki madugi matungina police na hotel adugi CCTV footage sing adu check tawbada makhoina sizinaba car adu khangmangamki car adubu thaurakpa driver adu hana thidokpaga loinana driver aduna hairakpa matungina atopa mi ama phaki amasung makhoigi team adubu luchingma mi adu sumasa khangdokpa ngamki thaudo aduda chenaba kipin adu pintu mandal kawi mahak Bihar da chenkraba matungda Gorkhapur dagi faba ngamkibani thaudo aduga mari leinana police na makhoina lawkiba punba senfam gi manungda lupa lakh 10 ga loinana Samir Sarkar Muhammad Nafis Akhtar amasung kipin pintu mandal fagatpa ngamde haina Kolkata gi police ki South East Division gi deputy commissioner Bolanath Pandey na phongdoki